News Live Channel na khwai puno putara nuk chebog loina na pungja si oina nuti phongba pau che de maroiba pau khara khanjari Manipur thugaina ba hona ba yaroi etigi tenggoloising khudkta thadokkadbni longmi singda har phangana ba hairok ta mobile game bangthokre andro AC gi longmi singdi har phangna roi drami painari Moirang AC khangalaba imung tarita jinga mateng pangkhre FCRA da akan meng changba hokre MISA foreigner na luching by NGO lebak achire register to yaroi Nation First haiba principal amagi makhada India lengana lebak asigi tungi lebak demnaba mathau taba thabak thorom sing deptana pakhali MLA ama sahi tare jail de lebagi cherak pikhre Ajit Dobal na taratok suba BRICS National Security Advisor mifam hawdutuna malenda hongnang leba security threat ki matang da khanakhre National Sports Board ki chairperson amadi member oiningbasing application thajil anaba khangalakbi karur changwa changna sengoliba lambi sangagadaba nongmani tangaiba matamda namthakre lebak asigi leiba constitution ki matangda PM Modi dagi tamningai oiba karisu leiti India US trade talk sathagre Ram Temple wathok ki matangda AAP na wahang hangdakni idina red sathagre Lebak miyanggi apambagi mayokta India lengang na trade deal kuyek pinaruidabani. Ambuk hana lengang painaba thorang tawwa haure Joram Thanga. Hawjik pau sandona muk pijari. Bisnupur district ki manung chamba Nambon area amasung Phubala da sengsingi ba tongan ba khongnida Manipur thugaina ba honaba yaroi arambai tengol gi isa sing condition amata yawdan thadokkadbni haina kholaw kya lawduna khonging chansingkhre. United Protection Committee UPC Nambol gi Human Being na sinduna Nambol kathi na ngasi wakat mi phampham dana thole ba kanglo ki irang asi loisen na bhona ba gi mahutta hena irang thongna ba hona duna arambai tengol gi isa sing phagat pa khun ngak pa sing phaba amadi kanglo masen hanan duna Manipur thugaina ba hona ba yaroi haina akan ba kholaw kya lawkhre Women Wing gi convener Lephrakpam Premilan hai ngasi phobo kukina ko terrorist na afaba khulai paiduna meitei amadi yelhomi phurupsing na harpat tupa tawriba kaya isa sing na thengna duna lakibani PR gi matamda governor da khulai sing khusina khrabani hauji aramai tengol gi isa sing di lining nasun tawduna ina lining kanjana hona riba sida phaba punbagi thabak sa tharliba asi khudak dile trabadi lenga ki mathakta akan ba khungjang kya changchelakpa yai haina su phongdokhi UPC Nambol gi convener Thokchom Lamjing mana hai masing khangdana laiba state amsung central force na kuki narco terrorism lakchin bangamdraga Manipur kaiba tari haina ina lining de lupsa duna laiba arambai tengol amadi khulingak pasing lenga ki mateng panglaga hojingna aikhoi de onsinuna phaba matar pasi ya bangamloi maram aduna phajin ki ba arambai tengol loising kadisnam te yawdan thadokkadbni atopa amana moirang AC gi manung chana phobala da nupi singna maira paina phajin ki ba arambai tenggoloising condition amta yawna thado haina kholaw kya lawki khungjang adu de sarak ya ki bi nupi amana phongtor ki badi phajin ki ba arambai tenggol gi sa sing condition amta yawdan thadokkadbni natrabadi Manipur gi miyam na changchil khungjang khudingda phubala gi nupi singna saruk ya gani Manipur lega ki agriculture department gi miyam makhade longmi singda har phangana panamda Thawal district ki manung chan bahirok ta mobile game pangthokna har phangan kre Amarom da Imphal East District ki Andro AC ki manung chana lai balomi singdi yuria har phangnoro ra haibegi mi pai pongnare maram adune agriculture su puri ba chief minister Y Khemcha local MLA thonadum sa kumar amadi mari leina basni meng changmi haina phongdorali Thawal district ki manung chan ba hairok tanga si mobile game pangnoktona yuya har phangon kipa aduda harangba amasung nungai ba phongtuna lawmi sinthangamba laisamna phongdor kibadi lawmi sina district agriculture office ta chatuna kyu sang lepagi awaba kya thengnamba du kharam bakhi kohan bangamle lawmi sing ya phanaba mari leina ba department makha ta na pukchen sen hona biu aduga lawmi sing na su lenga na pakhali ba thabak thorom da hena mai pakna ba mateng pamina chana chu mahangna makha ta na phongdoki chemical fertilizer hen sina bana satho handana mi maram orak palebak le haw manghan hu semba lebak le haw helapa thariba mahi marong adusu chapda laina tina pukna bambaram orakboda natana environment su akai bika pirang da bambaram oheli lebak le haw masa phana thambangam drabadi miwebda natana jiba pande ka da se theng pirakpa adu khaminarga organic amadi nation farming de mieng thamba horli basida akoi punimanga angamba thakta sawamina je haina ju phongdoki Moirang AC khangalaba imung tare de jinga mateng pangkhre Moirang AC manung chana leba sotharabi imung singna mateng pangbai makha satharak poina khangalaba imung terte yung kupnaba jinga mateng pangkhre NPP Moirang block na sinduna film lekai de leba
MLA office pangthokkiba thorumda Thongam Santi MLA hai MLA oidringaidagi hauna ACC manungda leiba khara sotharaba phibam chadaba imungsingidamakta honaduna laki maruina chakhatpada thongmanaba ACM oinaba mateng pangbagi manungchana yum sajiloga kupangamdana leiba nongyuba imungsina yum kupnaba jinga mateng pangduna lagli ngasi ju khangalaba imung teta mateng asi pangbani makhatana so awayi imungsida mateng panghigani FCRA da akan mamiyang changba hokre MIC foreigner na luchingba NGO leba asida register to bo yaroi malengi tongan ba lebak singna funding tawduna leba asida salaiba non government organization NGO sing mathakte India lenga akan mamiyang changba hokre Foreign Contribution Regulation Act Ministry of Home Affairs na ahen ba amendment kya hapchan kare malengi tongan ba lebak singdagi leba asigi leiba aingi wangwade niyom lana foreign funding kya tawduna aranba thabak kya chathari haiduna matam kya gi mamangdagi Foreign Contribution Regulation Act asida ahen ba amendment hapchanduna miyeng chatnaba changnaba mari leinaba authority singdagi India lenga ta haijarakhiba dui matungina India lenga na anoba amendment sing asi hapchan khibani India lenga na FCRA da amendment no na hapchan khiba sina maram moiraga matam kya gi mamangdagi foreign funding na chalaidun lakiba non government organization singna accountability laina thabak tawba mathok tagadori asida natana leba asida leiba tongan NGO singna kari karamba hiramda thabak tawgani habi wakaloda register tawduna NGO hanglibano Habmadi Haribi NGO sing asida donation tawliba donor singi leiba information kudimak India lenga ta khangan ba mathau tagadori Ministry of Home Affairs na thokpa gazette notification abi matungina non government organization ama hangnabi damu mathau taba registration tawnaba mari leinaba authority document pisan matamda tangai phadana kari karamba hiramda thabak tawdori bage haina mangjona khanba mathau tagadori asida natana register tawnabagi damu apply tawrke association sing adu karamba state natraga union territory gi makhade leibano haiba du khangadabani hairi India Langa Foreign Contribution Act ki magatang da ahen memeng changla liba si leba asir leiba NGO sing bu transparency leina thabak tawna ba madi mari leina ba funding matik chani utilization tawna foreign country sing dagi la leba funding adu streamline tawna bi damuk tani hairi MLA ama sahi tare jail da thajengre Gujarat Assembly da Aam Aadmi Party MLA oina leiba saita wachaba madi ma ki loina bi yauna punna miyoita mapan Gujarat ki session court amana sahi tare jail da leiba gi serak pikre hauji sahi 2023 gi foreign officials singi bathakta phu chaiduna ngapigani forest officials sing bathakta phu chaiduna ken khangbai ke samaga mari rainana Gujarat ki additional session judge AB here parana sahi tare jail da leiba gi bathakta lupa lising kumanga pina bazu khan gre hari Ram Temple wato ki matang da AP na wahang halagli Ajudya da leiba Ram Temple da masing alwa miyano kalakhiba lupa karo kaya gi simpham mafang khangda mahang kibagi wato adu matang na mari leina ba thoite na matik chaba pakhum pige dabani amadi lam leiba ki matang da tholak libo wato asigi matang da BJP gi makai dege singdokadabani haina Aam Aadmi Party gi president Arvind Kejriwal na phongdokhre Leba asigi leiba constitution gi matang da PM Modi da gi tamningai karisu leiti BJP na luchingba ND gi lenga amadi Rashtriya Swayam Sevak Sankhya RSS ki mathakta yaning da phundodana Karnataka gi minister Priyanka Kharge na leba asida gi leiba constitution gi matang da Prime Minister Narendra Modi mafam da gi tamningai amata leiti haina phongdokhre wafam asi minister Priyanka Kharge na Bengaluru da paumi singda unabada phongdokhibani paumi singna makhata aduna Kharge na phongdokhibda leba asigi leiba constitution pu ikai khumnataba school amadagi Narendra Modi horokhibani RSS ki maike degi leba asigi leiba constitution bu yaning di haibu wapang kyara khana phongdo khiba laikre Ramlila Maidanda RSS na leba asigi leiba constitution di yaning da phongdokna kyara khana khong chengsin Jawahar Nehru amadi Waba Ambedkar gi mathak akanba wafam kya phongdo khiba laikre BJP na luchingba ND lenga asina parliament matokram da thabak toriba gi haibi matang da sum leba miyam pura mangna khangna unaraba wafam amani haina se phongdoraduna maana PM Modi amadi India lenga ki mathakta akanwa wafam kya phongdoki leba miyam gi apamba gi mayakta India lenga na trade deal khek pinaroi dabani India amadi US ki marakta nauna trade deal ama khek pinanaba India lenga na thorang toriba chibu yaning da phongdoraduna Congress party gi senior leader Jai Ram Ramesh na leba miyam gi Laiba apambagi mayakta Prime Minister Narendra Modi na atopa lebak singka trade deal khuyek pinadanaba khangalakre
Congress Party ki luchingba Jairam Ramesh na mahaki official X account thadokpa warolamda Prime Minister Narendra Modi na karigumba India amadi United States ki marakta trade deal ama nauna khuyek pinakhiba tarabadi lebak asida leiriba masing yamlaba lawmisingna yamna chauna chething piragani India amadi US ki marakta India langana tawgani hariba trade deal asina Jammu and Kashmir Himachal Pradesh Bihar Madhya Pradesh Rajasthan amadi Maharashtra da leiriba lawmisingna yamna chauna chething piragani US ki maikaidagi India ga trade deal ama khuyek pinaragani haina lauthokiba adu India lebak anigi yaiphanabidamak nate lebak asidagi aina yaba mawongda US na huranbagi thawong chatharaba honabani haina su US pu yaningdaba phongdoragi amarom da US na India gi mathakta thamleba yamlaba tarif asi antharagani haina phongdokrabasu karai phaw thajaba yabagi haiba adu aruba wafam ama oigani tongan lebak chinga US na trade ki deal khuyek pinarbasu makhata na tarif hingatkiba kaya lairi haina sumhana makhata ki amuk hana layak painaba thawang tawba hore Joram Thanga Mizoram da amuhana lengak painaba tongan ba thawang kya pakhatpa hograina Mizo National Fund MNF ki president amadi hanagi chief minister Joram Thanga na phungotuna party sigi leiba makuk thongba leader amadi supporter sing ninghana na batawdana amatoina leinaba khangankre wafam asi lakadriba 2028 ta pangthokadriba Mizoram Assembly election ga mari neinana aizol da pangthopa party go oba mifam amada sarya duna Joram Thanga na phungdokhibini State asida ingtapa hanjilangnaba honabada MNM na maru oiba thodang lodun lakibadu ngasi leiribi state asigi miyamna kaudana lokhiba thodang kaudana leiri MNM na matam maduda lokhiba thodang adu kahendana leinaba honaba tangai phadi hanachu mahna makha taki Karul changna sengkoliba lambi sangagada noma ni tangai ba tamda namthagre Laliba Thasi Kundai the Sangatuna Miam Sinanaba Tawang Toriba Bengaluru Development Authority Park Karu Sanga Changna Sengo Keba Chaurana 10.7 km Sangpa Lambi Namthakre Bengalurugi Magadi Road Amadi Mysore Road Aniki Marakta Samnaba Puna kilometer 10% Sab Lambi si Naunakana Takalanga Bengaluru Development Authority Sinakibani Hari Sangaga the Bahayang Tangaiba Matamas the Puna kilometer 10.7 Sangpa Lambi Paring Asiki Manung Chanba Kada bigger Mayan na lambi nang namtharak pa hang thingna kipani sanga do na miyam de sinaragani haina phongdok nungai ba phongdok na ringi serik asida nang na lambi namtharak pa thodo asina marum warga lambi achi bu sango chaga pa thabak toiba Bengaluru Development Authority dena tana Karnataka lenga ki mathakta micham miyam na tongan ba wahang kya hang pa hokre asida na tana BJP ki maike de ki Congress Party le luchimba Karnataka lenga ki mathakta akan mo phong kya phongdok don maran sirakre hajiki wene di matang asida Paul Senjare Punam po amuka hani kai